CSS Festival Lishing Ani Kun ngasi Consumer Affairs Food and Public Distribution Minister Karam Syamna hudokre. Coronavirus tagi ngakthoknaba state asidasu akan ba section thorong kaya lokhat pa hokre. Jiривам district asu sek tawbagi tabak kana sathari. Hauki basahi lising ani tara Lomi singidamag Manipur Legislative Assembly na pass tawba bill ngasi fawwa ek da onthok tababu akom lupna akan mamongda yaning da bafongdorok ni. More police na Nepali nupi ani passport ta India gi sasinaba sil season aduna Myanmar da changna bahona rambadagi fagat khre. Forest Minister TH Syam Kumar gi mathakta thangalpa disqualification case ki hearing hayeng ayuk pung 10 makhai taba matamda Manipur Legislative Assembly gi tribunal na pangthoklangani. Jiривам district ta leiriba 50 bedded hospital asi ningsina maintenance tobidabadagi mong amada leire patient sing lakningdaba amadi laklabasu upai leitabagi lakpa oina tawre. Ngarang numidang pung 8 minit yang kay mga rom taba matamda Yaripok Police Station gi manung chanba Yaripok Bisnu Nahamaya Lekay Bamo Leirak Mayada Maruti 800 registration number MN01W7176 amadi Altocar MN01Z5374 amaga thomjinabagi thodokta Maruti 800 thaurak pamiyay adu khudakta laikanaba ngamdana leikhidre leikhidra pamiyay adu gi mamingna Samurai Lapam Sanatomba Sarma sahi yang kay mga apokpa leikhidraba Kulasandra Kawi Yaripok Bisnu Nahamaya Lekay dagini. Lengaki College Singi Oza Singi Tare Suba UGC Pay Amadi Regulation Chan Halu Haina Sangsilak pa Kongjang gi saruk amoy ngasi Federation of Government College Teachers Association Fegok Tagi Minyang Makada Oza Singna class boycott tawduna Kongjang sangsin khre. Agri Clinic Amadi Agri Business ki matangda numit nifu mangani subna sathagadaba training program amangasi Lamsang Langam Khulda leiba Green Biotech Eco Solution Private Limited ki office ta hogdokre. United States of America USA gi Luis Vargas na minute amada alternating arms male gi oina arm nakal pusap yang khay humdoi induna Guinness World Record thamkiba adu ngasi Regional College ta BA taruk suba semester da tamliba thaunagjam niranjoina minute amada pusap humpudaret induna World Record thugai khre.